मिंग निंथौजम बिना कुमारी ngasi mot sinjaraga haijagadori bisina gari youth club amadi gari makhali kai mara paibigi mot sinjaraga ni ngasi aikoina aina makhom khradang mayam bunduk sagadori bisi aikoina ngasi makhom sida sit in protest tawjari bisi gi maramdi ngasi india government amadi manipur government na maitai volunteer sing koi maitai gi conflict sida maitai bungang na ba maitai gi khul sing kanana ba maitai gi lanchom maitai gi property punamak maitai gi thawai kanana ma leiri ba village volunteer forcing asida makhal makha kaya gi ek lo kya pansandana mokhoi bu phana na ba koithi thiri ba amadi maram sadana phajandana lokap ta thamjali ba adu phana na bu honari ba sing ase khudak ta gi lepiu khudak ta gi lep ta ba taragadi ngasi aikoi maira pai bi amadi lekai gi club sangsan punamak ku su loina mak phabi yu haiduna aikoi folakani hainingai leite athubu matamda village volunteer forcing da harassment over lepiu aikoi maitai bu kanbiu haiba wafamsi thamjani